ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯧ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤ ꯀꯧꯕꯤ ꯃꯧ ꯑꯁꯤ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ, ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯔꯝꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯅꯒ ꯈꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ꯫ ꯑꯃꯨꯛꯇꯣꯏꯕ ꯃꯍꯥꯛꯅ ꯉꯛꯆꯥꯎ ꯊꯦꯛꯄꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯒꯅꯤ꯫ ꯂꯧ ꯁꯪꯒꯝ ꯑꯃꯁꯨ ꯑꯎꯟ ꯂꯧ ꯑꯣꯏꯅ ꯎꯜꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯎꯟꯄꯣꯠ ꯈꯔ ꯌꯥꯝꯅ ꯎꯜꯂꯛꯄꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯌꯨꯛꯅꯤ, ꯀꯦꯊꯕꯤ ꯏꯪꯅꯒ ꯈꯔ ꯏꯪꯂꯦ꯫ ꯐꯩꯖꯨꯞ ꯑꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯕꯗ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯃꯍꯥꯛ ꯇꯨꯝꯈꯤꯕꯅꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯁꯨ ꯇꯨꯝꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯇꯨꯝꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯏꯁꯥꯁꯦ ꯅꯥꯅꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯅꯥꯕꯒ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯑꯣꯏꯅꯅꯦ ꯇꯨꯝꯗꯨꯅ ꯍꯦꯛ ꯂꯩꯕ, ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏ꯫ ꯃꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯖꯔꯨꯅꯤꯒꯦ? ꯃꯄꯥꯜꯗꯅꯤ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯗ ꯍꯥꯏ, ꯍꯩ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯌꯥꯍꯧꯈ꯭ꯔꯕ꯭ꯔꯥ? ꯍꯣ, ꯀꯗꯥꯏꯗꯒꯤ ꯌꯥꯍꯧꯕꯅꯣꯗ, ꯌꯥꯍꯧꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯦꯗ꯫ ꯃꯥꯅ ꯌꯥꯍꯧ ꯊꯦꯡꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯨꯗ ꯃꯥꯒꯤ ꯁꯖꯠ ꯂꯤꯆꯠ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯦ ꯐꯔꯣꯏꯗꯧꯔꯤꯌꯦ, ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯍꯩ, ꯅꯪꯕꯨ ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯃꯍꯥꯛ ꯇꯥꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯧ ꯑꯃ ꯑꯣꯏꯔꯨꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯃꯧ ꯑꯃꯅ ꯀꯔꯤ ꯁꯖꯠ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯗꯦꯅꯦ꯫ ꯇꯞꯅ ꯇꯧꯖꯔꯛꯀꯅꯤꯗ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯣ, ꯇꯧꯔꯔꯣꯏ꯫ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗꯤꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯌꯥꯔꯦ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯉꯥꯡꯂꯅꯨꯀꯣ, ꯉꯥꯡꯂꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯀꯦꯊꯕꯤꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯖꯩ, ꯑꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯥꯜꯂꯤ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯃꯔꯝꯗꯒ ꯋꯥ ꯉꯥꯡꯅꯗꯅ꯫ ꯉꯁꯤꯅꯤꯀꯣ ꯑꯩꯀꯣ ꯃꯄꯥꯅ ꯁꯠ ꯊꯣꯛꯂꯒ ꯍꯦꯛꯇ ꯈꯠꯅꯔꯨꯅꯤꯀꯣ꯫ ꯑꯩꯅ ꯈꯔ ꯏꯪꯕꯁꯤꯗ ꯍꯧꯒꯠꯄ ꯇꯟꯕꯒꯤ ꯍꯤꯞꯆꯟꯕꯁꯤꯗꯀꯣ꯫ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯁꯦ ꯀꯔꯤ ꯊꯣꯡꯁꯦ ꯍꯥꯏꯕꯅꯣ? ꯁꯒꯥꯏ ꯃꯊꯛꯇꯅꯦ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯑꯃ ꯂꯩꯍꯧꯕꯅꯤ, ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯉꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ, ꯕꯦꯝꯃ, ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯤꯕꯨ ꯅꯪꯅ ꯊꯣꯡꯒꯗꯣꯔꯤꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯊꯣꯡꯗꯣꯔꯤꯕꯒꯦ? ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛꯈꯨꯝꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯅꯅꯝꯃꯗꯨꯕꯨ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯕ꯭ꯔꯣ? ꯀꯩꯅꯣ ꯄꯥꯕꯨꯡꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯔꯣ? ꯍꯣ ꯄꯥꯕꯨꯡꯅ ꯅꯍꯥꯟ ꯃꯈꯩ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯆꯥꯕꯤꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯅꯆꯥ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯊꯣꯡꯖꯕ ꯉꯥꯛꯇꯅꯤ꯫ ꯅꯅꯝꯃꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩ? ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ, ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ꯫ ꯃꯩꯅꯤꯡ ꯀꯨꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯑꯃꯇ ꯂꯦꯡꯗꯦ꯫ ꯀꯦꯊꯕꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯧꯗꯨ ꯁꯥꯎꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯋꯥꯍꯩꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯝꯗꯅ ꯍꯦꯛꯇ ꯍꯥꯏꯌꯦꯅꯦ, ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯕꯨ ꯃꯩꯅꯤꯡ ꯀꯨꯜꯂꯤꯔ ꯀꯥꯏꯅꯣ? ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏ, ꯑꯦ, ꯃꯥꯁꯨ ꯁꯥꯒꯩ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨꯗꯤ ꯃꯥ ꯇꯧꯕꯗꯨ ꯌꯥꯕꯅꯤ꯫ ꯂꯩꯃꯍꯜ, ꯅꯪꯅ ꯈꯔ ꯍꯥꯏꯌꯨ꯫ ꯍꯣ, ꯉꯝꯖꯔꯣꯏ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯍꯥꯏꯕꯅꯦ ꯑꯩ ꯉꯝꯖꯔꯣꯏ꯫ ꯏꯁ, ꯑꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ? ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯧ ꯇꯧꯖꯔꯛꯇꯦ꯫ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ, ꯏꯅꯝꯃꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯃꯅꯥ ꯑꯝꯇ ꯇꯧꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯅꯥꯎ ꯆꯥꯎꯅꯔꯅꯤ꯫ ꯇꯥꯆꯧꯗꯦꯟꯁꯤꯡꯗꯨꯅ ꯑꯃꯨꯛꯇ ꯃꯅꯝ ꯑꯁꯦ ꯇꯠꯄ ꯃꯈꯩ ꯐꯨꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯦꯊꯕꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯟꯗꯛꯇꯤ ꯁꯥꯎꯔꯤ꯫ ꯀꯔꯤ?
ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩ ꯇꯥꯅ ꯃꯑꯣꯡꯗ ꯑꯩꯕꯨ ꯐꯨꯍꯟꯕ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯅ ꯂꯩꯔꯝꯕꯅ ꯈꯪꯅꯤ꯫ ꯑꯩꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄꯁꯦ ꯇꯜꯂꯤ ꯏꯪꯒꯦ ꯍꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯑꯩ ꯍꯧꯗꯤ ꯍꯧꯒꯠꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏ, ꯍꯦ ꯑꯉꯥꯡ, ꯅꯪ ꯍꯧꯖꯤꯛ ꯉꯥꯡꯈ꯭ꯔꯤ ꯋꯥꯉꯥꯡꯗꯨ ꯀꯔꯤꯅꯣ? ꯑꯩ ꯇꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯅꯪꯒꯤꯗꯣ? ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯇꯥꯔꯝꯃꯣꯏꯅ ꯈꯜꯂꯤꯔꯕ? ꯑꯦ, ꯇꯥꯗꯤ ꯇꯥꯕ ꯑꯣꯏꯔꯦ, ꯇꯥꯅꯕ ꯍꯥꯏꯅ ꯉꯥꯡꯖꯕꯅꯤ, ꯇꯥꯕꯤꯔꯝꯕ ꯌꯥꯝꯅ ꯐꯔꯦ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅꯅꯦ ꯆꯨꯝꯅ ꯂꯩꯕ ꯇꯝꯃꯨ, ꯑꯋꯣꯛ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯁꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯁꯤꯗꯤ, ꯃꯁꯤꯕꯨ ꯑꯩꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕ꯭ꯔꯣ? ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯁꯤꯗꯤ꯫ ꯑꯦ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧ ꯀꯥꯏꯅ ꯅꯪꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯤ, ꯑꯩꯅ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯅ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯅꯦ꯫ ꯍꯣꯏ ꯌꯦꯡꯁꯤꯜꯂꯤ, ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ, ꯃꯧ ꯑꯃ ꯑꯣꯏꯅ ꯆꯥꯛ ꯆꯔꯥ ꯑꯃꯐꯥꯎ ꯊꯣꯡꯅꯤꯡꯗꯕ ꯃꯁꯤꯕꯨ ꯃꯧꯔꯣ? ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯅꯝꯃꯒꯤ ꯈꯨꯠꯅ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯏ ꯃꯇꯦꯛ ꯑꯃ ꯁꯤꯠꯈ꯭ꯔꯕꯣ? ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯃꯊꯛꯀꯤ ꯍꯟ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯥꯏꯅꯦ ꯃꯁꯦ꯫ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯤ, ꯁꯥꯎꯕꯤꯅꯨ ꯏꯅꯝꯃ, ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯁꯖꯠ ꯆꯠꯄꯤꯌꯨ꯫ ꯀꯦꯊꯕꯤꯗꯨ ꯌꯥꯝ ꯁꯥꯎꯔꯤ ꯃꯅꯦꯝꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯉꯥꯡꯁꯤ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ? ꯍꯦꯔꯥ ꯏꯃꯧ ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯉꯥꯡꯗꯣꯏꯅꯣ? ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯤꯅꯦ ꯃꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ ꯀꯣ, ꯃꯁꯤ ꯅꯪ ꯈꯪꯉꯨꯀꯣ꯫ ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯑꯩ ꯑꯁꯤ ꯂꯥꯜꯂꯤ, ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯑꯦ, ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯟꯗꯣꯏꯕ? ꯅꯠꯇꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ, ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯊꯥꯏꯅ ꯅꯃꯥ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠꯂꯤꯗꯣ ꯅꯥꯟꯅ ꯇꯩꯗꯣ, ꯉꯟꯅ ꯏꯔꯨꯖꯩ, ꯂꯥꯏ ꯗꯨꯛ ꯊꯥꯏ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯤ, ꯋꯥꯏꯇꯩ ꯂꯝꯗꯒꯤ ꯇꯧꯏ, ꯄꯨꯝꯅꯃꯛ ꯇꯧꯔꯛꯏ꯫ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯈ꯭ꯔꯕꯒꯦꯅꯦ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯆꯐꯨꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯅꯦ? ꯍꯥ, ꯈꯪꯂꯝꯂꯣꯏꯅꯦ꯫ ꯆꯥꯎꯔꯦꯟꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯀꯦꯊꯕꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛꯄꯨ ꯑꯩꯅ ꯇꯧꯗꯣꯏꯕ? ꯍꯣꯏ, ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯤꯕꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯈꯤꯗꯦ, ꯇꯧꯁꯨ ꯇꯧꯔꯣꯏꯅ ꯑꯩꯗꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ, ꯍꯣ ꯑꯗꯨꯅꯗꯤ ꯆꯟꯅꯔꯣꯏꯌꯦ, ꯅꯄꯥꯝꯅ ꯊꯨꯅ ꯌꯧꯕ ꯁꯣꯏꯔꯣꯏ꯫ ꯍꯦꯉꯥꯡ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣ? ꯏꯁ, ꯏꯄꯥꯝꯗ ꯌꯧꯕ ꯀꯥꯏꯅ, ꯑꯩꯅꯅꯦ ꯅꯪ ꯑꯉꯥꯡꯅ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯁꯤꯗꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ, ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯍꯩꯃꯧ ꯁꯨꯅꯤꯡꯗꯕꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯧ, ꯅꯪꯒꯣꯟ ꯁꯤꯟꯅꯕꯅ ꯍꯦꯟꯅꯅꯦ ꯑꯩ ꯇꯟꯖꯈ꯭ꯔꯦ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ, ꯑꯩꯅꯦ ꯑꯩꯒꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤꯕ ꯑꯩ, ꯍꯦꯉꯥꯡ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯁꯅꯨꯀꯣ, ꯌꯥꯝ ꯍꯧꯖꯁꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯃꯥꯜꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯁꯥꯎꯔꯅꯨꯗ, ꯁꯥꯎꯔꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯁꯥꯎꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ, ꯑꯉꯥꯡ ꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯁꯤꯗꯤ ꯃꯤꯒꯤ ꯀꯩꯗꯥꯗꯨꯅ ꯍꯥꯏꯕꯅꯤꯗ, ꯁꯥꯎꯔꯨꯅꯨ, ꯅꯪꯕꯨ ꯇꯨꯝꯕ ꯄꯦꯜꯂꯕ꯭ꯔꯣ? ꯑꯃꯨꯛ ꯐꯃꯨꯡ ꯆꯪꯂꯒ ꯇꯨꯝꯂꯨꯈꯣꯗꯅ꯫ ꯇꯨꯝꯗꯧꯔꯤ, ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯗꯧꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ꯫ ꯃꯁꯛ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯗ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯆꯥꯎꯔꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯃꯍꯜ, ꯃꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ, ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯣꯏꯔꯔꯣꯏ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅꯦ ꯏꯆꯤꯜ ꯑꯁꯦ ꯄꯦꯟꯅꯗꯤ ꯉꯥꯡꯈꯤꯅꯤꯀꯣ꯫ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯉꯥꯡꯕꯗ ꯅꯪ ꯈꯥꯝꯕꯤꯔꯛꯀꯅꯨꯀꯣ꯫ ꯈꯥꯝꯃꯣꯏꯅꯦ, ꯑꯗꯨꯅ ꯃꯧꯁꯤꯁꯨ ꯅꯈꯣꯏꯈꯩ ꯋꯥ ꯉꯥꯡꯅꯕꯗꯨꯗ ꯑꯩ ꯋꯥ ꯃꯁꯤ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯩꯁꯨ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ, ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯁꯤꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯕ ꯇꯨꯡꯗ
ꯀꯦꯊꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯄꯥꯜ ꯐꯥꯎꯕ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯇꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯡꯗꯅ ꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯁꯤꯟꯈ꯭ꯔꯦ, ꯃꯇꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯂꯩꯃꯍꯜ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯐꯝꯊꯩ꯫ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ, ꯋꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯕꯦꯝꯃ, ꯈꯥꯎꯁꯤꯗꯅꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯌꯥꯎꯕꯅꯤ, ꯉꯥ ꯑꯌꯥꯏꯕꯁꯨ ꯈꯔ ꯌꯥꯎꯕꯅꯤ꯫ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯆꯤꯜꯂꯨ, ꯍꯧꯗꯣꯡꯅꯒ ꯑꯃꯨꯛ ꯆꯥꯈꯤꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯄꯥꯕꯨꯡꯗꯤ? ꯄꯥꯕꯨꯡꯗꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯒꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯍꯣꯏ꯫ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯍꯣꯏ ꯏꯅꯝꯃ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕꯤꯕꯗꯤ ꯌꯥꯒꯗ꯭ꯔꯣ? ꯂꯦꯡꯈꯠꯄꯤꯔꯣꯗꯣ, ꯆꯔꯥ ꯆꯤꯟꯗꯝꯂꯨꯔꯁꯤ꯫ ꯍꯦꯉꯥꯛ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯀꯣꯛ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯀꯣꯆꯤꯒ ꯑꯃꯨꯛ ꯀꯣꯠꯂꯤꯗꯨꯕꯣ? ꯀꯣꯆꯤ ꯀꯣꯠꯄ ꯅꯠꯇꯤꯌꯦ, ꯋꯥꯗ ꯀꯣꯆꯤ ꯊꯥꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯩꯇꯧ ꯇꯧꯏꯅꯦ ꯃꯁꯦ꯫ ꯅꯅꯥꯏ ꯅꯨꯄꯤꯅ ꯇꯔꯥ ꯆꯥꯛ ꯂꯣꯏꯔꯦ, ꯆꯤꯟꯗꯝꯂꯨꯔꯁꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯁꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤꯕ꯫ ꯆꯥꯛ ꯆꯥꯕꯩ ꯀꯣꯜꯂꯤꯛꯇꯣ ꯅꯪ ꯐꯦꯡꯍꯟꯒꯦ꯫ ꯅꯪꯅ ꯅꯔꯦꯟ ꯀꯗꯥꯏ ꯐꯥꯎꯕ ꯇꯟꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦ꯫ ꯃꯈꯣꯏ ꯃꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯃꯤꯆꯤ ꯑꯃ ꯊꯛꯀꯠꯆꯤꯜꯂꯤ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯃ ꯁꯥꯏꯕꯣꯏ ꯁꯥꯏꯗꯕꯣꯏ ꯃꯍꯥꯛ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯂꯁꯤ, ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯀꯩꯅꯣ ꯂꯩꯃꯍꯜ, ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯏꯗꯨꯅ? ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ? ꯂꯣꯏꯗꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨ ꯑꯩꯁꯨ ꯍꯧꯒꯠꯄꯤꯔꯣꯏꯃꯤ꯫ ꯀꯩꯅꯣ ꯃꯤ ꯃꯁꯤꯕꯣ? ꯆꯥꯛꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯆꯥꯈꯤꯒꯦꯅꯦ ꯑꯩ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯍꯩꯃꯥ, ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯆꯥꯛ ꯇꯣꯛꯇ꯭ꯔꯁꯨ ꯉꯁꯤꯒꯤ ꯇꯣꯛꯑꯣ ꯌꯥꯔꯦꯃꯤ꯫ ꯂꯩꯃꯍꯜ, ꯅꯪ ꯆꯩ ꯌꯥꯝ ꯅꯤꯒꯅꯨꯀꯣ꯫ ꯂꯩꯃꯍꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ, ꯆꯥꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯣ ꯍꯥꯏꯕꯗꯗ ꯍꯧꯒꯠꯄꯤꯔꯣꯏꯃꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ? ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯄꯥꯜ ꯇꯝꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯀꯔꯤꯁꯨ ꯅꯥꯁꯨꯡꯗꯅ ꯆꯥꯛꯇꯨ ꯌꯥꯝ ꯀꯟꯅ ꯆꯥꯔꯤ꯫ ꯃꯄꯥꯜꯗꯅꯤ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯅꯝꯃꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯧꯔꯤꯌꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯧꯒꯠꯄꯤꯔꯣꯅ ꯍꯥꯏꯔꯤꯗꯣ꯫ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ? ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯃꯔꯦꯟ ꯇꯜꯂꯤꯕ, ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯁꯤꯒꯤ, ꯈꯪꯉꯕ ꯑꯁꯤꯒꯤ? ꯑꯣ, ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯣ, ꯍꯥꯏꯕꯗꯣ ꯅꯪꯍꯧꯗ꯭ꯔꯕ? ꯏꯪꯒꯤꯠ ꯀꯥꯏꯁꯦ ꯀꯔꯤꯁꯨ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ ꯅꯪꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯈꯪꯅꯅꯦꯒꯦ? ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ, ꯀꯨꯝꯍꯩ ꯌꯦꯡꯂꯁꯤ꯫ ꯍꯣꯏ꯫ ꯑꯁꯨꯝ ꯅꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯥꯔꯤꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯊꯜꯂꯛꯂꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯛꯈꯣꯝꯕꯗ ꯑꯃꯨꯛ ꯍꯨꯛꯂꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯈꯔ ꯊꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯑꯁꯨꯝꯅ ꯍꯥꯏ, ꯏꯅꯝꯃ, ꯆꯥꯛ ꯑꯣꯛꯄꯤꯔꯕꯣ? ꯆꯐꯨꯗ ꯆꯥꯛꯀ ꯂꯩꯍꯧꯔꯤ, ꯍꯥꯞꯄꯛꯎꯔꯥ? ꯌꯥꯔꯅꯤ, ꯑꯣꯛꯏ꯫ ꯑꯣ, ꯑꯣꯛꯂꯕ ꯑꯣꯏꯗꯤ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯏꯅꯝꯃꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯔꯤ? ꯑꯩꯉꯣꯟꯗ ꯀꯣꯜ ꯂꯨꯈꯥꯛ ꯂꯣꯏꯁꯤꯜꯂꯨ ꯀꯥꯏꯅ? ꯅꯆꯤꯟꯗꯨ ꯀꯥꯏꯒꯦꯔꯥ? ꯀꯩꯅꯣ, ꯃꯁꯤꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯇꯧꯕ ꯉꯝꯂꯣꯏ, ꯅꯪ ꯑꯗꯨꯝ ꯇꯧ꯫ ꯏꯅꯝꯃ, ꯑꯩꯗꯣ ꯄꯨꯛꯁꯦ ꯈꯪ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ, ꯑꯗꯨꯏꯅꯤ꯫ ꯏꯅꯝꯃ, ꯅꯍꯥꯟꯈꯩꯗꯤ ꯏꯅꯝꯃꯗ ꯈꯛ ꯍꯥꯏꯗꯕꯅꯤ, ꯉꯁꯤꯗꯪꯕꯨ ꯀꯩꯅꯣ? ꯆꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯡꯖꯤꯜꯂꯣ꯫ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡꯗ ꯄꯨꯊꯣꯛꯂꯣ, ꯑꯗꯨꯒ ꯐꯦꯡꯉꯣ꯫ ꯍꯦꯉꯥꯛ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ꯫ ꯑꯩꯗꯤ ꯃꯣꯔꯣꯛ ꯈꯔ ꯆꯥꯁꯤꯜꯂꯨꯗꯅ ꯄꯨꯛ ꯑꯁꯦ ꯈꯪ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ꯫ ꯏꯅꯝꯃꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯁꯦ ꯑꯝꯇ ꯐꯦꯡꯗꯣꯛꯄꯤꯔꯨꯔꯣ꯫ ꯀꯩꯅꯣ ꯃꯤ ꯃꯁꯤ ꯉꯥꯡꯁꯦ, ꯑꯩꯉꯣꯟꯗꯕꯨ ꯍꯦꯛꯇ ꯄꯥꯈꯣꯟ ꯁꯤꯕ ꯉꯝꯃꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯏꯅꯝꯃꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯈꯤꯕ ꯆꯥꯛ ꯑꯃꯨꯟꯕꯗꯣ ꯅꯅꯥꯏꯅ ꯊꯣꯡꯖꯕꯅꯤ꯫ ꯑꯩ ꯄꯨꯛꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯇ ꯇꯧꯕꯤꯔꯣ꯫ ꯀꯦꯊꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯑꯩꯗꯤ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯅꯪꯒꯤꯗꯣ ꯅꯕꯨꯛ ꯅꯥꯁꯤꯟꯅꯩꯅꯤ꯫ ꯅꯪꯅ ꯐꯦꯡꯕ ꯇꯜꯂꯒꯅꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯐꯦꯡꯉꯣ꯫ ꯑꯩꯁꯨ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯔꯤꯕꯅꯤ, ꯅꯣꯟꯊꯕ ꯌꯥꯗꯦ꯫ ꯀꯔꯤ? ꯈ꯭ꯋꯥꯡ ꯅꯥꯏ ꯀꯥꯏꯅ? ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯂꯒ ꯅꯣꯟꯊꯔꯒ ꯆꯥꯕꯗꯨꯗꯅ ꯈ꯭ꯋꯥꯡꯗꯣ ꯀꯩꯁꯨ ꯅꯥꯗ꯭ꯔꯒ ꯋꯥꯏ ꯃꯇꯦꯝ ꯑꯃ ꯇꯩꯕ, ꯀꯣꯜꯂꯤꯛ ꯈꯔꯁꯤ ꯐꯦꯡꯕꯗꯅ
ꯈ꯭ꯋꯥꯡꯗꯣ ꯅꯥꯔꯤꯕ ꯍꯣ ꯅꯥꯔꯤꯕꯅꯤ ꯅꯥꯔꯤꯕ ꯅꯪ ꯀꯩ ꯈꯪꯒꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟꯅ ꯂꯥꯎꯏ ꯀꯣꯟꯁꯤ ꯐꯦꯡꯈꯣ ꯍꯥꯏꯕꯅꯦ ꯀꯌꯥꯗ ꯃꯁꯤꯡ ꯊꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯈꯣꯡꯅ ꯏꯀꯥꯏꯅꯒ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ ꯅꯥꯁꯤꯟꯅꯩꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯅꯥꯗ ꯅꯥꯁꯤꯟꯅꯔꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯍꯦꯛ ꯅꯥꯔꯣꯏ ꯅꯪ ꯑꯃꯨꯛ ꯃꯊꯟꯇ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯍꯦꯛ ꯌꯥꯗꯦꯁꯦ ꯃꯥꯗꯤ ꯍꯦꯛ ꯉꯝꯈꯤꯗ ꯅꯪꯗꯅꯗꯤ ꯉꯝꯍꯜꯂꯣꯏꯍꯦ ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯉꯝꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦꯗꯣ ꯌꯦꯡꯉꯣꯕ ꯅꯪ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯃꯔꯤꯟ ꯇꯟꯕ ꯍꯥꯏꯁꯤꯅꯤ ꯀꯣꯜꯂꯨꯈꯥꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯗ ꯇꯥꯔꯤ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯆꯥꯎꯔꯦꯟꯅ ꯍꯥꯏ ꯂꯩꯃꯍꯜ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯤꯟ ꯇꯟꯕꯖꯥꯠꯅꯤꯀꯣ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃꯍꯜ ꯃꯃꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯃꯥ ꯇꯥꯆꯧ ꯍꯥꯏꯔꯦ ꯂꯥꯡꯐꯩꯗ ꯂꯩꯈꯤ ꯑꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯁꯦ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯍꯧꯕ ꯌꯥꯔꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯁꯤꯗ ꯂꯩꯔꯤ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯨꯕꯨꯅꯦ ꯈꯨꯠꯇꯤ ꯌꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯀꯣꯜꯂꯨꯈꯥꯛꯇꯣ ꯐꯦꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯑꯩ ꯃꯥꯇꯅꯗꯤ ꯉꯝꯍꯜꯂꯣꯏ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯅꯤ ꯍꯥꯏꯅꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯈꯜꯂꯤꯕꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯃꯥꯅ ꯊꯣꯡꯍꯟꯕ ꯑꯁꯤꯅꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯉꯝꯅꯕ ꯇꯧꯕ ꯇꯥꯔꯦꯗꯅ ꯍꯟꯗꯛꯇꯤ ꯃꯥꯅ ꯉꯝꯗꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯣ ꯅꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯥꯡꯂꯦꯟ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯅꯝ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕ ꯃꯅꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯅꯝꯃ ꯇꯨꯝꯕ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ ꯀꯦꯊꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯕꯅꯤ ꯇꯨꯝꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯕꯅꯤ ꯃꯕꯨꯛꯅꯤꯡꯗꯅ ꯍꯥꯏꯖꯩ ꯑꯃꯨꯛ ꯀꯧꯕ ꯆꯪꯉꯤꯅꯤ ꯑꯩꯅꯦ ꯇꯨꯝꯕꯗꯨꯃꯛ ꯁꯥꯒꯤ ꯈꯪꯉꯤ ꯃꯥꯅ ꯀꯧꯔꯤꯁꯦ ꯁꯨꯛꯀꯨꯝ ꯍꯦꯛ ꯈꯨꯝꯂꯨꯒꯦꯕ ꯑꯩ ꯂꯥꯡꯂꯦꯟꯅ ꯃꯈꯣꯜꯗꯣ ꯈꯔ ꯍꯧꯒꯠꯇꯨꯅ ꯍꯣꯏ ꯏꯅꯝꯃ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯌꯥꯍꯧꯕꯤꯔꯣ ꯌꯥꯔꯦ ꯅꯨꯃꯤꯠꯅ ꯀꯧꯔꯣꯡꯆꯥꯛ ꯌꯨꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯒꯠꯄꯤꯔꯣ ꯍꯩꯃꯥ ꯇꯥꯗꯦꯅ ꯍꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯣ ꯏꯅꯝꯃ ꯁꯤꯔꯕꯨ ꯀꯩꯅꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯦꯗ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯈꯣꯏꯗꯧꯁꯦ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ ꯃꯤꯉꯣꯟꯗꯕꯨ ꯑꯁꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯕ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯅꯝꯃ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤ ꯏꯅꯝꯃ ꯇꯨꯝꯃꯤ ꯇꯨꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯃꯤꯅ ꯀꯧꯔꯒ ꯇꯥꯅ ꯈꯨꯝꯗ꯭ꯔꯗꯤ ꯅꯥ ꯄꯪꯉꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯅꯝꯃ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯣꯁꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯀꯦꯊꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯒꯦ ꯈꯟꯕꯗꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯨꯞꯂꯤ ꯐꯩꯖꯨꯞ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛꯇ ꯂꯥꯎꯏ ꯍꯦꯉꯥꯡ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯅꯤꯡꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯅꯤꯡꯕ꯭ꯔꯕ ꯅꯪꯁꯦ ꯇꯣ ꯏꯅꯝꯃ ꯇꯨꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯉꯁꯥꯏꯅ ꯀꯣꯛ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯈꯨꯝꯂꯣꯏꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯅꯈꯣꯜꯅ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯁ꯭ꯋꯥꯏꯗꯅꯦ ꯀꯣꯏ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯧꯒꯅꯤ ꯑꯩ ꯌꯥꯝ ꯀꯧꯖꯅꯤꯡꯉꯤ ꯍꯣꯏ ꯏꯅꯝꯃ ꯃꯔꯤꯟ ꯇꯟꯕꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯅꯪ ꯑꯄꯥꯏ ꯄꯣꯏꯅ ꯊꯣꯝꯃꯛꯀꯅꯤꯀꯣ ꯅꯪ ꯍꯦꯛ ꯊꯣꯝꯃꯛꯄ ꯏꯅꯝꯃ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯒꯤꯁꯦ ꯏꯅꯝꯃꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯤꯃꯗꯤ ꯏꯅꯝꯃꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯣꯏꯅ ꯁꯤꯊꯔꯦ ꯆꯐꯨ ꯊꯥꯡꯒꯠꯄꯒ ꯉꯝꯂꯔꯣꯏ ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯗꯨꯝ ꯈꯪꯂꯕꯅꯦꯕ ꯀꯅꯥꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯆꯠꯂꯨ ꯊꯨꯅ ꯁ꯭ꯋꯥꯏꯗꯒ ꯂꯦꯞꯄꯛꯀꯅꯨ ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯖꯔꯤ ꯐꯖꯅ ꯍꯥꯏꯔꯤ ꯏꯅꯝꯃ ꯑꯩꯒꯤ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯕꯤꯌꯨ ꯑꯃꯨꯛꯇ ꯍꯩ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯅꯦꯃꯁꯦ ꯅꯪꯒꯤꯗꯣ ꯅꯈꯨꯠ ꯌꯥꯁꯤꯟꯅꯗ꯭ꯔꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯥꯔꯒ ꯇꯧꯔꯅꯨ ꯁ꯭ꯋꯥꯏꯗ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯏꯅꯝꯃꯒꯤ ꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯀꯣ ꯈꯨꯐꯖ ꯑꯃ ꯅꯪ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯆꯩ ꯆꯥꯒꯦꯔꯕ ꯅꯪ ꯆꯩ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯆꯥꯛ ꯑꯁꯦ ꯊꯣꯡꯉꯨ ꯂꯥꯎ ꯍꯥꯏꯕꯅꯤ
ꯑꯩꯁꯨꯅꯦ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯏ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯀꯩꯅꯣꯗ ꯈꯣꯡ ꯅꯥꯕꯒ ꯆꯥꯛ ꯊꯣꯡꯕꯒ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯒꯦ ꯏꯅꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯅꯤꯕ ꯆꯥꯛꯁꯤ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯑꯩ ꯈꯣꯡ ꯅꯥꯔꯤ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯆꯒꯠ ꯆꯒꯠ ꯋꯥ ꯌꯥꯝꯅ ꯉꯥꯡꯅ ꯄꯥꯝꯃꯤꯕꯁꯤꯕꯣ ꯏꯅꯝꯃ ꯅꯪ ꯇꯁꯦꯡꯅ ꯆꯥꯛ ꯑꯁꯤ ꯊꯣꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯨꯛꯊꯣꯡ ꯊꯣꯡꯉꯣꯏ ꯀꯣꯟ ꯐꯦꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯗꯤ ꯅꯪ ꯈꯪꯒꯅꯤ 이문기 더벅 에 떠오지 마카이 나 시력이 하우드는 짝 마루다 비자로 강고 있자도나 아이는 뭐네 까다이 봐 해봐도 징는 뭐 따이드나 안강는 야 아까 싸워야지 따닝대고 아까 뭐하게 말가 따닝다시 이스 아이부 짝 비자로 이까이 비자dabra 해봐도 징 뭐 따이드나 그나는 거 징나 씹 쭉삐 비자로 asum nairamduna mahakadudagi thokre chakhumna sangduna chakmai thagatpa hokre machil adu daise yenge bama aina saksi su pizaro haibasi mani tangamba yabra mau thabak suningdabina ngasidi chak pizaroi khangidana kethabina mu haise is angang man aibu chak thong haibase si yadragana aibu chak pizaroi kain aibu chak pizajaba masamana amani horise खुदांगे तुन हाइगदम निगो आई इति खंगदब सारी कानदे कैका तुम थोकीगे असि हाइदुना महा फमुंग अदुदा मुहिब थक्री लांगलेन जागदु थोंगम लोइसिलकले थोंगलिबुदु सुंगानी खंगनि बिजरोय ममाबु मुकौ इमा हो इमा जाग लोइरे जाखुमदु संगो चारसे हो इमा संगे लाइमा जाखुमदु संगी लांगलेन हाय इमा Marin tanba tabak suningdaba midi chak pizaruisi makoy pizanaba chak amta hapte ho hek pizarurano makoy nainari wafam adu kethabina tarduna haise makoy mama sana chak pizarui kaina haribase aibu soin oigani kayadni yengoni makoy ni khangta sarba karino hera makoy aninga sumai hekta tawba yabrada ayase kethabini aigi ku khangdaba sari ma ai tawge Asiyahiduna mahak pukhagatuna chakhumdu sangi mama masanina chaksaminadu leiribadu uraduna makhwang adu metuna hai kayadun yenguni namana sani sakasaba ayasibu yumasigi mina tabro chak loiraga aibu chak sasina kaudaba masida langlena khumi kaino kai pamge henga piusitaba pangtaw tawduna ayase nang kanano he masak khangdramani Homuna khangzai yamuna khangzai mau ama oiraga yumgi thabak tawningdaba nari haiduna thabak leithokpa misak amani nangsi kari aina khang yamna khangbasida nang yam hele ngasidi nang matam surabani nang ngasidi ne aigi khut loiba taridana langlin phuk hawgali aduga ina makhakta nate khut paliba aikhoisu khut panjai aduidi yengnaba taridana Siyang nang ay bu asitaba. Ay na to laisingadaba nate angang nang asidi. Asiyay to na panhekta song sili aduga langlengi masamdu tap hekta phoirame. Langlen su makhut adu ni hekta manamagi masamdu phoi. Jakhom aduda makhoy ani masam phoina duna yamna kana khatnari lei mahal na hai. Imagi bema masamdo khara kanni phoyune. Somna su krasing yare makudu paiduna ne amuk leitho langlena manamagi makut yitu paiduna madungna sat leithoi adumna tawkhibudu de kethabi masimta lengba ngamdri mahak nabuna loiri ayo nabuna loiri ai chabi kusi thado haibane ayo ima manamagi matawdu ubada nokladuna nungaibra ha nungaibra ba adu nungaibra thado haibani ne chuk thai thadoi adu mi yaw sitradi ai na bad loi khusik ek patar thado haibane adu de hayo mau moi bagi thabak taw gatra hayo ke thabisu na bagi mayaina asumna khumi au ai tawge aina loi tawge khusi de thadok pi ai loi tawge khusi thado me hek tawjaba aina mu kaidawrake habdu yenguna asihaiduna makudu thadoi mamaga makhoi ani chaktu chaba loisili aduga langlena hai inhamma
ꯀꯣꯜꯂꯨꯈꯥꯛꯁꯤꯡ ꯑꯁꯦ ꯁꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯀꯦꯊꯕꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯐꯝꯊꯩ ꯀꯣꯜꯂꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ꯫ ꯃꯅꯤꯡ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯣꯟ ꯐꯦꯡꯂꯝꯃꯤ꯫ ꯂꯩꯃꯒ ꯂꯥꯡꯂꯦꯟꯒꯅ ꯃꯍꯥꯛꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯏꯕꯅ ꯃꯇꯝ ꯆꯪꯅ ꯑꯃꯗꯤ ꯃꯔꯤꯛ ꯆꯨꯝꯅ ꯏꯕꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫